ngasi numida wairam phone ki pakangla paw ki marui ba paw maina Kuki NP Sadar Hills na kauba meeting the security miyo mata yaw bu yaroi SP social media platform da Kangpopi area protection and development committee KAPDC na Kangsup area da Kuki singna namna tawa ke Ponlen kauba mapam masida thasi kuntrada Manipur lenga ki makhada service toriba civil police MR amasum IRB da thabak toriba Kuki masasna Kuki NP Southwest Sadar Hills ki mifam yaw yaro hena Kangpopi district ki SP na ngarang notice ama thokre Kangpopi ki SP na thokpa mifam asi lon yadi masi oidaba mifam ni kana koma personals na mifam asi yawra disciplinary action logani maramaduna lenga ki makhada security uniform set pasina mifam asi yawdana ba notice asida pali amaramdana India na Kuki theories ngasi hui angaobaga pangkhak oire khanglabasu kayam kuina thadok tuna miyam sigan ki gadori Jaisandra Justice Committee ki Chairman Jaisandra Khongjom na India na sin Kuki narco terrorist ngasi hui angaobaga pangkhak oire haiba khanglabasu kayam kuina thadok tuna Manipur gi misam miyam da sigan gadori haina Manipur miyam na India lengak ta hangli hairiba wapam Justice Committee na paring na satarakpa 1891 gi Anglo Manipur War Akanba lanfam oikiba Silsar Kalam degi sanglakpa British lanmi singa Kanglaipak Manipur na nungsuk lanfam haina khangnariba Laimatak Laimaton Lamadong hairiba mafam sing sida Imalaiba kidam Akanba lan soknakiba aduda lusingba athauba ipaipu sing Sanakhya Kalasna Sagol Hanjaba Sananganba Laurung Poler Major Laitam Mukta Longjamam Apoila Bira amadi Sakhang hogdaba singi mafamda awang mathakta ikai kumna bu utpa madi hailai katuna thoramasi Bisnupur gi kiyamba sanglen na pangthokiba duda Jaisandra na makhatana hai ngasidi sin Kuki narco terrorist na central force da onsin na thaduna miyoi kya hatkre central gi office kya mai thakre amasum state ki office kya manga takhankhre masigi mathakta miyoi kya hatkre yungkai mai thakre masidana tana India gi phiral phawba singthaduna Khong nation na sathariba thawong sing central government yengna ka leiribasi tin yu thaba matam yore bu opum yona phongdoki makhasa tarak poina to papa manamo BP in India gi president na Supreme Court na directive piribasi unconstitutional oi haikri India gi vice president Jagdeep Dhankar ngasi judicial gi matukta akanba opum thamladuna parliament supreme ni haikiba loinana Constitutional Authority na phongdokiba wapam punamak nation gi interest ta phongdokiba ngakne Supreme Court na ikui na pirakiba order amagi mayokta makna phongdokre Supreme Court ki ikui dringai state singi governor singdagi pikhalakpa pass torba bill sing thawhongi manung India gi president ayaba pigadabane haina directive amma thokiba lekre Supreme Court ki directive subu akan mamong na react toroduna Jagdeep Dhankar na hai judiciary sing super Parliament ki role sing lawduna executive singi makutta tahanba yarai ki Delhi University da pangthokpa tharam da wangang laduna mak na hai constitutional functionary sing na hai ba wapam punamak national ki interest da phongdoki ba ngaktani aina yamna thajadaba mong na miyoi khrana constitutional office sing ceremonial natragana ornamental oina onthokpa thengne adobo engondadi praja sing asi supreme ni maramdi makoina nation amasum democracy semgatpani makoi ki role yamna sauna lei democracy gi mathwai asi praja sing gi mikhal yawre bo wapum yawna makhata na phongdoki ahan bar atien ma marui pau khra all Kuki tract yek sarai leiba furup yohona na bo honari bas lebak thibani zadumani State asida mapani gi sangsilapa Kuki theories na tangdu laitana leiba lamdamasibu amaga tokai tahana na bukhona rakli asiguma sera asida yek salai leiba yelhomi furup kharasu all Kuki tribe ta singshina na bukhona rakli bis lebak thibani haina Federation of Homi gi president sapamja zadumani na phongdokre hairi atopa pawmana Gari Kambi ki hold ani captain hat cream manga sok lehri. Hariba thado ase Bihar ki Jodhpur district ta pangthokpa luhong bagi tharamamada Gari Kambi ki hold gi hingsa yorak tu na miyu ani nongmaina captain hat khiba ga loinana atopa manga na sok lehna police na phongdokre. Police officer amana phongdokpa gi matung na thado du ngara numidang pung 8 makhairam tabada Bhojpur district ki Garhani police station ki manung sena leiba Laharga khundara thokibani Lahar pa khunda thokibani official dunai ki khunna tu pangtok lohom gi thorom gi manung da gari kam gi matana miyoi kangbuon gi mark ningai sangtana rakhibani hari amarom dana
November kungamanga English nganiga kungamari nungthul pung amaga minute kulom tarakpada ipuroibaga Nepali amaga wari sanabu uki belarani mafam khangdriba laisram kamal babugi khongul lebi yu haiduna maki manau nupana High Court of Manipur file torakhiba writ petition criminal number 2 of 2024 gi wail satharakpada court ki mekedi March kungamapan English nganiga kungamanga army gi mekedi sanaba thaba mamaki imung ni miyo emada piraga ne herakpadi thaba as kanana tawgadagi habadu ayiba sirro oina pikhalaknaba namida sida kona khangan khibagi matung laisram belarani na mamang thagi kungi marida sena mari pan ma ayiba sirolama 57 mountain division gi GO sir pikhalakre Sirol Duramha ki Mapu Rapin of Kanki the Vadigi Warol Singbo, Pongdor Kibagaluna, Lestram Kamal Babuna November Kungamanga English Singaniga Kungamarigi Ayupung Mapalum Tarakpada, Armigi Kiamasi the Mausagum Namasagi Mato Pangtuna Sankraba Matung, Namila Dubinutulpung Mariga Minitaraga Mangarum Tarakpada, Maki, mobile phone, telephone Dauruba, mobile phone, the Sus of Toromatina Keduga, Belarani Mari Matato Mu Amanadi, Numid Adugi Nutulpung Amaga Minikulum Tarakpada, Lestram Kamal Babuna Nepali Amaga. Sanabu uki amasung maki mapure visuki militants na father puki binhabi Akanba Meeting singna hena fongdorakhre Amaram the army gi mekedi gi maki imungi miyo emada compensate appointment ama biragane herakpagi matangdana makhoi ani gi masanupa as house class 7 kakmak tamle duga belarani masagi na house sahi nifugoni pan sure duga mark matriculate examination su pass tawre hena fongdorakhre army gi mekedi gi pigani hariba thawa simhakna taubo yanabagi damak sahi komthoknaba khana biwaiduna High Court of Manipur su ayiba sirol ama pishin kiba laikre ki aduga house class 7 kakta tamliba maki masanupa sina class 12 tamba phawba sangma mahimasing tambagi sel tumpana gengsan biu haijakiba sulaidi hana fongdorakhe asiguma mangonda army gi mekedi gi thabak piba tarabadi maki posting maphamado Assam gi Kasar district ki Silchar da oina pibiu maramdi ma Kasar district ki Nagadir gram part 2 da permanent resident oizariba miyoina hana fongdorakhe amaromdana IED pokhaibada jawana ma city Chhattisgarh ki Bijapur district da improvised explosive device IED pokhairapada lambi sembagi thabak thorom ngak senduna leiba Chhattisgarh Armed Force CAF ki jawana ma sirihari pokhaibagi thawdo ase CAF ki timamana toinaramadi Harsegar Khongjom da patrolling satun lambi sembagi thabak thorom na security piringai da thokibani laikhidraba jawana du CAF ki taraga mapan suba battalion ki sai kun katur khatangai riba Manos Pujari kawi hari panma yabari Chhattisgarh ki Bijapur district asi Naxalite lalhaubusingi asobu irang leiriba mafamni Manipur top channel gi maikaidi gi maruibi I pausing miyamna thamjari hanmari Indigenous pillar na yellow furup sing apun masaktam sagatpa ngamlagani sapamcha jadumani Federation of Haumina Sinduna Somu Kawi Khongjom to Levi Indigenous Pillar Complex the Usara Thabagi Thom Pangtokri Tauramadu Manipur gi yellow furup weriba furup kungamanga gi lusingba sing CSO gi lusingba sing madi Lamlai AC gi MLA case ibomsa Moirang MLA Thongam Santi Langthabal AC gi MLA Karam Siam Saruyaki Tauramadu ga mari laina Federation of Haumi gi President Sapamsa Zadumani na Fongtokibada Indigenous pillar sina lamdamasida leiribi yellow furup sing apun masaktam sagatpa ngambaga loinana yellow mi sing punsinabigi saktam ama sagat kadawribani mapanagi sangsilagli kuki theory singna tangdulai tana leiba lamdamasida tokhai tahana bo honarakli yek sara leiba yellow mi furup kharabo makoigi all kuki tribe singana na bo honarakli basi lewthibani handaki lana sida makoi bu victim amo ehaningbagi phibam amada lakli yek salai leitaba narona sangsilagli furup na yek salai leiba furup sing tokai tahana na bo honarakpa simak lebak thibani adubo yellow mi apun ba organization sing na punsinduna aikhoi amatani apun mani haibu unaba usara si thapani haujik thokliba lana si mitei khakta lan taba nathi yellow mi khudimakta taba lani habisi aikhoi wokhal taba sangi Irebak iramdam si isana ngak sabatana ithaudang oigadoribani mauna maka taraduna hai ngasi sawumbum kawi Khongjom da khallaga pillar yunglibasi gi maramdi mafam asisu ipai pugilamni kariguma singda yungba tarabadi lam arapa satpa ngamdaba ahal kiyama leibana makhoi gi oina su kudong sanaba mafam asida semani sawumbum kawi Khongjom khaktana tana atopa district singda su yungnaba panam thamli haki Tokhai Pamba Kuki Fruki oinadi makhoi gini haiba sab lam leitabani lam laukshilaga leina bo honaribani Lanta silakli adubo lehoriba atopa yellow mi furup singna iramdam si kaiba yaru hena ngakpa sina ithauni khana pangthoksi iramdam thuwaina bo hotnariba singbu furup amakhakta ngakthokpa ngamloi pono hotnaminasi yellow mi furup sing ama toina punsinduna nungsi chanani hingmina saiki
Nakal amaromda lamlai AC ki MLA case ibomjana phongdorakpada yungliba unity pillar si wanthok yamna leiba pillar mani Manipur leiba yek salai leiba furup kunga manga si kanana kanano lainariba mari si karino khangma mathuktai ngas masi khanglaba matungda nungsinaba lakani nungsinaba laklaba matungda apunba haibadu lakadoriba naiki ngasi malemda oirakliba ahongba situation sida furup amaga kanana karino khangma mathog yamna tayamadi unity pillar sina sakta kadoribani mehaurol gi leminaraklaba furup singama toina thawa yauna saugat minaduna hana leiramba mari degi hena session hananaba mapung phonba darkar tai haikhen su paus na makhatari amaromdana masa leimagi yanghi ga taruk suba mapo kumon pangtokri Manipuri sanura laise marup masa leima lingkhat khibagi yanghi ga taruk suba mapo kumon gi thoram konung lampak leiba lamyan ba sanglena pangtokri thoram adru taraga manga suba Manipur State Film Award 2023 gi best voice over Narration Award Pangkibi Saknairibi Songtham Kamala Amadi Masala Miki President Wangkai Mayum Amusna Yauna CSO Singi Mute Sing Sarugyaki Thauramadugu Mari Lenana Masala Miki President Wangkai Mayum Amusna Fongdorakpada Manipuri Han Manupi Gi Lup Am Oidiba Masala 1969 Gi April Kunga Mathoida Safonki 1904 amasum 1939 lamdam sida thokiba nopi lana sarugya khibi imai bel sungbu ikai khumna bu utuna December taragani thoibu nopi gi numit haina Manipur gi manung amadi mapan thoram pangthokpa horki malem gi oina International Women's Day tawdringai sahi ani mangjona masalai mana nopi gi numit pangthoktuna lakhre ki mangna makhata na hai 1972 da masalai ma school linkhatuna tungi yumbi oirakadaba mahairoi kya takpi tambiduna lakli amadi 1997 dagi lamdam sigi nupi oibisingi sitmilon fagat hananaba masa sama kauba micro finance scheme hawdoktuna thabak torok lekhi sajibugi nongma panba sai hobu numita lebak ningbada yumpham oiba poknafam ima haina mingthonba isai gi thoram pangthokpada natana RTI gi thabak thoram singsu pangthorakli Khongjom de April kungo humdo yesi pangthokpa haurakna bigi thabak thoram singsu 1917 degi hauna masa leimana People's Welfare Organization PWO ga pangthok minarki mi painingai oina mitop miancha sing lona madi phongna ekhoigi singsang singna sangsilakliba si thengnana ba apun bagi pangal sakasi aikoi punsin si haina lebak miyamna paujelakli amadi haurakliba angang singna karamna mama lebak ningani karamna iramdamasi kangani haiba takpi tambiba mathau tai haikena su paus ta makhatana su phungdorakli amaromdana April kungo humdoida athaubusingi khungul liba thoram pangthokani amuko All Manipur United Clubs Organization amuko amadi thangmaiban United Club TUC ani na kusamnaduna sai khuding April kungo humdoida pangthoktuna lakiba Manipur gi aroiba ningtam lan sarugya khiba singamadi lanpam madura thawaina ponta pikraba thawusung ningsingba madi ikai khumna bu utpaga loinana makoi gi khungul libegi thoram handaksu amadi handaksu April kungo humdoi ayuk pung mapan dagi hauduna thangmaiban gi sairauk singda leiba athaubu singi khubamda pangthokani haina amuko gi secretary publicity haisnam foreign mangana thadorakpa sirolamna hairi Solasin hai thauramasi 1891 gi Manipur gi ningtam landing sing numit 23 April 2025 haina mingthonduna mausa gumna pangthokani kumjai lising amagasani panga maudraga mathuida tuan ba mafam kya Manipur ga British ka lanthingna khibadugi aroiba oina Khongjom da mapung oina sokna khiba akanba lanpham aduda imalebak Manipur bu yeknaba British tagi kannanaba Manipuri lanmi singna maru oina mitei lanmi singna top thauna lingzen utuna lanthengna khi adugumba 1891 gi Manipur gi ningtama ngaknaba aroibu lanpham aduda aikoi gi ipaipu singna ulamba thauna lingzeladuna tungda lakadaba Manipuri singda marebak nungsibi gi ihul ama matam supada pibigi mathakta ngasigi mirol hinglibai khoida thauna gi inot ama supiri kumja english singa magsani panga maudraga mathugi Manipur gi aroiba ningtam lana thawaina ponta pikraba layoi kraba athauba ipaipu singa dugi mafamda ikai kumnaba utpoina athauba singi mafamda thangta gi thogal tawga loinana haikat lekat tamgadaba thauram asida miyamna sarug yabiyu haina amuko gi siolosina apil tarakli